ngasi phongkiba tongan masi phongsing amasum thokiba thawdo wathoksingi maru oibi I pausing khongasaraga Manipur top channel gi maikedi gi myamna thamjagi hanbada ngasi gi lebak sugi oiba COVID-19 update hana myamna thamjagi haukiba pung kun gi mari isda leba asida miyoi lising ni phugo humdoiga sani go humphugo taruk nauna COVID-19 positive oiba thengnarakli habidi haukiba pung kun gi mari isna COVID-19 positive oibi gi sangsi hengala ibani aduga haukiba pung kun gi mari isda apun boina miyoi sahumga kunthra ga nipana COVID-19 positive oiba miyoi lekhidre hainasu ngasi ayuki pung nipan phaki oiba health ministry gi thaturokpa COVID-19 update na report tauna makhatana sa phungdorakli Makasa tharakpoina to papawa mana NPP National President Konrad Sangma thasi gi taraga mathuri Imphal la lakadori National People Party NPP National President Konrad Sangma thasi gi taraga mathuri Imphal la lakadori maki nomagi Imphal khongsat asi lakadori ba kumsing English inganiga kungani thogi general election gi di yamna marueba amoi gadori pausi sina phangwa pau gi matungina Konrad Sangma Imphal lakadoriba khongsat asida party asida mirep oigadoriba miyoi kaya tuan unaduna wari sanagadori lakadoriba mikhal asida NPP gi asowa thodang ama laugadori sohari pausina makhatara dun hai NPP center dasu BJP na lusing balenga ki satminari Manipur dasu BJP na lusing balenga asiga satminari Manipur da lairibasi NPP gi oina MLA mari ni hana minister mari oina madagi hausina yanaba magi makhara minister ani oiri komsing English inganiga kungani thoida pangthok kadariba mikhal asida NPP gi oina mirep kunthra gi mathakta thagatkani han state president and kaisona phongdokiba laikhrabani mikhal matungda makhatana BJP ga lainga Paiminaduna state asigi miyam gi thabak tawgani haina phirep hongduna lairibani NPP da nauna mirep oigadaba miyai kya yaukshilapana lakadoriba mikhal asida NPP gi mirep congress tagi tadana mai paglakani haibisi thajaba lairi makhatana mirep oigadaba kya amasu NPP da yaunaba pipeline lady haina phongdokiba laikhrabani asigumba ingit kya laibasina NPP National President Konrad Sangma Imphal lakadoribani magna Manipur da party asigi oiba report kya ama lawani makhatana mikhal gi oirakliba saktam yengbaga loinena anauba thorang kya su yathoklamgani haina su pausina makhatana phongdorakli Atopa maruiba pawamana COVID na naruraba miyoi singna kari tawgani haiba ikhang khangnadri telephonic consultation hauragani Rita miyoi la kunthra rom laibasida post COVID patient yamna lei COVID naruraba matungda sorhonba ware hairabadi kari tawgani amasum khong khut nare hairabadi kari exercise tawgani haibadu khangma mathautai COVID naruraba miyoi sing physiotherapy tawsi haina rims amasum IAPWC gi state coordinator retired senior physiotherapist Angop Rita Devina phongdokre Manipur state ki Indian Association of Physiotherapists IAP Women Cell na sinduna long COVID and rehabilitation haiba thimda World Physiotherapy Day palan thoram Imphal gi kaisam thong laisom leirakta pangthokre thoram madugi saru am oina post COVID ki health awareness program amasu pangthokhi thoram madugi thoram mapu oiduna ritana hai malem gi oina physiotherapy haiba si karino amasu masina miyoibada pangliba mateng si takpa yanana bagi damak masi malem gi mafam khudingda World Physiotherapy Day haina palan tawnari physiotherapy na miyamda pangliba mateng singkhangma mathoktai asigumba awareness asi frontlines leiduna mayamna responsible oiduna honagadamni so haiki mangna makhatana hai COVID asi karino haibasi World Health Organization WHO na hairakoi matungina COVID-19 na haliba SARS-CoV-2 mhek asi miyoibada sangdanaba SOP mayam ama taktuna miyam khangle adubo laina naruraba matungda haksangna kari akaiba lakpagi haiba asidi Manipuradi yamna khangnadri sahi ama hena laina asi mayoknaduna laklabani adubo post COVID ki awaba mayoknariba miyoi singi oinadi kari su tawdri physiotherapy na mateng sauna pangani masigidama ngasidigi telephonic consultation hauragani sohaki telephonic consultation haunabigi phone number yawba card ngasi thoramadagi guest of honor oiriba social worker laisom santosh na launch tawki masi public na kanabasi launanaba hangdokpani
miyamna phone tawraktuna nungaitaba leiba khuding hangbira u haina ritana miyamgi puning singsilakli thoromadugi athoiba mithunglen oina saruk yakhiba manipur lengaki social welfare department gi hanagi district program officer oirambi KS Hais Subadini hai covid na naraga sabu sadragadi sigani amasum sada humdraga manga lang soklaba miyoi sebaroi aduna kanba ngami saningba poktraba masum seba phajana tawidabana covid gi kanba ngamdabane swaki post covid negative taraga siba mayam yauriba sisu precaution lauduna kanba ngamgani post covid ta physiotherapy na kayamuk yamna kanabagi haiba du program asina khangmina sisu haiki amaramda diabetes haiba laina asi yoga tawduna phanba ngami haiba si mayamna khangnare asum tawna post covid ta kari tawraga haksang asi fagat hanba ngambagi haibadu khanglagadi imung mayam amada sandoktuna afaba haibadu oirakani sohari loinana haujuk miyamna sari bitsinjak asi mapung oina samaga saba yaraktre hidak mayam hapsinduna phataba mayam ama thurakle samdana saw hairambadu pungkhai ami isingda tinglaga saro haina advice pinare masi thaina nungsa asengbadu mangkhibadagi ne haikhenasu paw isna phungdorakli makhasa tharak poina to paw amana Tripura da BJP worker tara CPI di yaukre BJP na lengak pai riba Tripura da Twipara Motha party amasum BJP gi masin chatpa worker tara rom Santro Bazar Assembly constituency gi CPI di yaukre haina CPI Manipur State Council gi Secretary L Sudrin Kumana thadurakpa sirol amada phungdorakli constituency asigi CPI gi lusingba comrade Saitiyajit Riyangna nauna CPI da sanglakrabasingbu angangba firal makhara taramna okhe ningsing mayai Tripura da left front sarkar tu khibadagi BJP workers singna CPI amasum CPIM gi workers singi imung singda yekhai thingaiba thogan bata natana party office kaya su mai thaduna mangan khiba leikrabani haina su pawsna phungdorakli makhasa tharak poina to paw mana masana masabu social worker ni haijaba itombigi wapam yumpham yaudabani UDC kairao awang laikai da pokpa masana kendra sida leitaba masana masabu social worker ni haijaba ningthaujam itombana numit khudingi phongma pauksi amada yumpham yaudaba wafam phongdorakpa kendra sida leiriba miyamgi oina khwaidigi leibak thibane amadi magna phongdorakliba wafam sing yumpham yaudabani haina United Development Committee UDC gi sirol amana haidi sirol asina hai COVID-19 gi awapa matamdana miyamgi mateng pangdraga haujikta khabai khara sana kendra gi apunba saktam thugainaba thawong makhatana tawraktaba phai haujik kairau kendra gi MLA oiriba Lauremam Rameshwar Maitaina sahi mari makhairo masida kairau kendra gi sakwa thoranga mari leinaba health sector education games and sports handloom and handicraft agriculture arts and culture road construction irrigation river bank kaya masing khangdana semga sagatpa loisang kya haibadi church mosques haraubung amasum community hall kunthrarom telaba matamasida mapung fana masing khangdana sengba sagalagdi basibu kari sukhangdana kairau kendra gi MLA na thabak amata taude masagi ta khanba misa amani haina pauksi da phungdorakpa si laibak thibani haina su phungdorakli loisilakpo na to report amana cameraman amagi thawai Kallamlaga Russia gi emergency minister laikidre Russia ki Arctic city ama oiriba area ra pangthukiba training exercise ta saruk yakiba cameraman ama akanba rocky loksapta khanghauduna tasinkhibada Russia ki emergency minister Yevgeny Zenisev na khudakta aruba loksap aduda songthatuna cameraman adugi thawai Kallamlaga laikhidre haina ngasi official oiba report amana phongdorakli thamoi sokningai oiba thawdo adu Arctic region da inter-agency drill sing pangthok lingai da thokibani haina emergency minister na Russian news agency sing da thadorakiba statement amada phongdoki government na funding tawduna salaiba RT news outlet ki editor in chief Margarita Simonian na phongdokiba matung ina akanba rocky loksap soibadagi khanghaudana tasinkiba cameraman adugi punsi Kallamlaga masagi sai yankhai ga manga rom suraba minister adu thawai thakibani minister aduga loinana cameraman adu akanba rocky loksap adugi manakta leptuna inter agency drill training adu yangmina khibani
खुदक्तुदा कैमरामैन अदु सोयबदगी खंगौदना अंगंबा अमदी अरुबा रोकि लोकसभ अदुदा ताकिबने खुदक्तुदा कनागुम अमतना अमदी उबा नंगद्रिङैदा मिनिस्टर जेनीसेफना अरुबा लोकसभ अदुदा सोंथदुना इसिंगना तासिंखि कैमरामैन अदुबु इसिंगदगी इनखलमलगा रोक अदुगी मसेत मकाइसिंग किनथरक्तुना मिनिस्टर अदुगी हक्सांगदा नानथरखि हाइरि माक सिखिबगी थौदो अदु खुदक्ता मियामना खंबा ngamnakide मफम अदुगी मतम सांगना कखलक्तबदगी येंगनरुबद माके असिबा हक्सांग ओइना थेंगनखिबने सोहारि लोसिलकपोइना तोपा रिपोर्ट अमना येमेनगी मारिब सिटी लौसिननब खुद थोनाबदा यामद्रबदा मार्फु सिखरे रिबेल अमदी प्रो गवर्नमेंट लनमी सिंगी मरक्ता येमेनगी मरु ओइरब सिटी मारिब लौसिननब सेप्टेम्बर 9 अकन ममौना खुद थोनाबदा नकल अनिगी मरक्ता यामद्रबदा मियोय मार्फु सिखरे एजेंसी की पाव मतुंगना युमसकस निमिता खुद थोनाखिबसिदा यामद्रबदा हाउथी रिबेल हुम्फु सिखी रिबेल अयाम गवर्नमेंट की लनमीना साथब एयर स्ट्राइक लाइखितबने मसिगी मतुंग तरकपदा हाउथी रिबेल सिंगना मफम क्यादा गवर्नमेंट फोर्स सिंगी मथक्ता लांदारकपदा यामद्रबदा प्रो गवर्नमेंट ट्रुप निपान लाइखिद्रे हाइनसु पाउसना मखाताना फोंदोरगली हौजिकुनदी मतांगसे लुसिनजरगे मसुम पाथोक्सगी लुसुखिबलान की बियार्स मैम नंगापिगनी एंड थैंक यू